ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ UN Security Council ꯌꯥꯎꯅ ꯃꯔꯨꯑꯣꯏꯕ multilateral bodiesing reform ꯇꯧꯕ ꯃꯊꯧ ꯇꯥꯔꯦ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨ ꯀ꯭ꯔꯣꯔ 2ꯔꯣꯝꯒꯤ WY ꯇꯦꯕ꯭ꯂꯦꯠ ꯐꯥꯔꯦ ꯂꯩꯉꯥꯛꯅ ꯇꯣꯂꯣꯞ ꯄꯤꯔꯒ ꯊꯝꯂꯤꯕ ꯑꯣꯖꯥꯁꯤꯡ ꯆꯥꯡ ꯅꯥꯏꯅ ꯀꯥꯔꯛꯇ꯭ꯔꯕꯗꯤ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯁꯣꯟꯇ꯭ꯔꯝ ꯗꯥꯡꯁꯥꯋꯥ ꯃꯥꯂꯣꯝ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯁꯤꯡꯅ ꯋꯥꯀꯠ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯁ꯭ꯇꯦꯠ ꯑꯁꯤꯗ NEP 2020 ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯍꯟꯕ ꯉꯝꯗ꯭ꯔꯕ ꯏꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯐꯝ ꯊꯥꯗꯣꯛꯎ ꯃꯊꯧ ꯃꯁꯛ ꯈꯪꯗꯕ ꯀꯃꯤꯁꯅꯔ ꯗꯥꯏꯔꯦꯛꯇꯔ ꯁꯤꯟꯗꯣꯛꯎ KNABꯒꯤ Asiba Hakchng ꯇꯔꯥ ꯂꯝꯍꯥꯡꯗ ꯇꯥꯗꯨꯅ ꯁꯥ ꯎꯆꯦꯛꯁꯤꯡꯅ ꯆꯥꯗꯨꯅ ꯂꯩꯕꯗ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯗꯤ ꯂꯣꯏꯈꯤꯒꯅꯤ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯜꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯤꯕ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥꯁꯤꯡꯗꯤ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯄ ꯉꯝꯗꯅ ꯂꯩꯍꯧꯔꯒꯅꯤ ꯏꯕꯦꯝ ꯄꯤꯁꯛ ꯀꯤꯗꯅꯦꯞ ꯇꯧꯈꯤꯕ ꯅꯟ ꯂꯣꯀꯦꯜ 2 ꯀꯟꯕ ꯉꯝꯂꯦ ꯃꯈꯣꯏꯕꯨ ꯐꯥꯖꯤꯟꯂꯝꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯄꯨꯂꯤꯁꯅ ꯐꯥꯔꯦ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ UN Security Council ꯌꯥꯎꯅ ꯃꯔꯨꯑꯣꯏꯕ multilateral bodiesing reform ꯇꯧꯕ ꯃꯊꯧ ꯇꯥꯔꯦ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨꯅ ꯉꯁꯤ United Nations Security Council ꯌꯥꯎꯅ ꯃꯔꯨꯑꯣꯏꯕ multilateral bodiesing ꯑꯁꯤ reform ꯇꯧꯕ ꯆꯪꯂꯦ ꯃꯁꯤꯅ ꯃꯥꯂꯦꯝꯒꯤ ꯍꯣꯡꯂꯛꯂꯤꯕ ꯈꯣꯡꯖꯦꯜ ꯑꯁꯤ ꯃꯈꯣꯏꯅ ꯌꯥꯎꯁꯤꯟꯕꯗ ꯈꯨꯗꯣꯡꯆꯥꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯅ꯭ꯌꯨ ꯗꯤꯜꯂꯤꯗ ꯂꯩꯕ ꯔꯥꯖ ꯚꯕꯟꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯨꯔꯃꯨꯒ ꯎꯅꯈꯤꯕꯗ United Nations General Assemblyꯒꯤ 69 ꯁꯨꯕ ꯁꯦꯁꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯐꯤꯂꯣꯃꯣꯟ ꯌꯨꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯏꯪ ꯁꯣꯛ 2015 ꯑꯁꯤ ꯐꯣꯔth Conference of Financing for Development ꯒꯨꯝꯕ UN Conference ꯑꯁꯤ ꯃꯔꯨ ꯑꯣꯏꯅ ꯎꯏ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯃꯅꯨꯡꯗ 3ꯁꯨꯕ UN Office Conference ꯌꯥꯎꯔꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯨꯔꯃꯨꯅ ꯐꯤꯂꯣꯃꯣꯟ ꯌꯨꯡꯗ ꯑꯁꯤꯒꯨꯝꯕ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯥꯅ ꯑꯦꯛꯇꯤꯚ ꯑꯃꯁꯨꯡ ꯀꯟꯁꯇ꯭ꯔꯛꯇꯤꯚ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯈꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ UN Security Council ꯌꯥꯎꯅ ꯃꯔꯨꯑꯣꯏꯕ multilateral bodiesing ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯔꯤꯐꯣꯔꯝ ꯇꯧꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯦ ꯌꯨꯡꯒꯤ ꯁꯁꯇꯦꯅꯦꯕꯜ ꯗꯦꯚꯂꯞꯃꯦꯟꯇ ꯁ꯭ꯂꯥꯏꯗ ꯁꯥꯏꯟꯁ ꯑꯃꯁꯨꯡ ꯗꯇꯥ ꯗ꯭ꯔꯤꯚꯟ ꯂꯣꯝꯗ ꯄꯨꯁꯤꯜꯂꯛꯄ ꯑꯗꯨꯒꯤꯗꯃꯛ ꯊꯥꯒꯠꯈꯤ ꯃꯍꯥꯛꯀꯤ ꯂꯨꯆꯤꯡ ꯃꯈꯥꯗ ꯃꯃꯥꯡ ꯆꯍꯤꯒꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗ ꯅ꯭ꯌꯨ ꯌꯣꯔꯛꯇ ꯄꯥꯡꯊꯣꯛꯈꯤꯕ Summit for the Future Pact for Future ꯑꯦꯗꯣꯞ ꯇꯧꯕ ꯉꯝꯈꯤ ꯍꯥꯏꯔꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨꯅ ꯍꯥꯏ ꯏꯟꯗꯤꯌꯥꯅ ꯑꯐ꯭ꯔꯤꯀꯥꯒ ꯑꯈꯟꯅꯕ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯑꯃ ꯂꯩꯗꯨꯅ ꯂꯥꯛꯂꯤ ꯑꯃꯁꯨꯡ ꯏꯪ ꯁꯣꯛ 2018ꯗ ꯏꯟꯗꯤꯌꯥꯒꯤ G20 ꯄ꯭ꯔꯦꯁꯤꯗꯦꯟꯁꯤꯒꯤ ꯃꯇꯝꯗ ꯑꯐ꯭ꯔꯤꯀꯟ ꯌꯨꯅꯤꯌꯟ ꯑꯁꯤ ꯄꯔꯃꯅꯦꯟꯠ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯅ ꯒ꯭ꯔꯨꯄꯤꯡ ꯑꯗꯨꯗ ꯌꯥꯎꯈꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ NEP 2020 ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯍꯟꯕ ꯉꯝꯗꯕ ꯏꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯐꯝ ꯊꯥꯗꯣꯛꯎ ꯃꯊꯧ ꯃꯁꯛ ꯈꯪꯗꯕ ꯀꯃꯤꯁꯅꯔ ꯗꯤꯔꯦꯛꯇꯔ ꯁꯤꯟꯗꯣꯛꯎ ꯃꯍꯩꯔꯣꯏꯁꯤꯡꯅ ꯏꯔꯥꯡ ꯍꯧꯗꯨꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯊꯛꯇ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯗ꯭ꯔꯤꯕ ಮꯈꯩ ꯊꯕꯛ ꯇꯧꯗꯕꯒꯤ ꯍꯩꯅꯕꯤ ꯑꯁꯤ ꯊꯥꯗꯣꯛꯄꯤꯌꯨ ꯃꯅꯤꯄꯨꯔꯗ ꯅꯦꯁꯅꯦꯜ ꯏꯖꯨꯀꯦꯁꯟ ꯄꯣꯂꯤꯁꯤ ꯏꯪ 2020 NEP 2020 ꯅꯤꯡꯊꯤꯅ ꯆꯠꯅꯕ ꯉꯝꯂꯣꯏꯗꯕ ꯂꯩꯔꯕꯗꯤ ꯀꯔꯤꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯗ NEP ꯆꯠꯅꯍꯜꯂꯤꯕꯅꯣ ꯁ꯭ꯇꯦꯠ ꯑꯁꯤꯗ NEP 2020 ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯍꯟꯕ ꯉꯝꯗꯕ ꯏꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯐꯝ ꯊꯥꯗꯣꯛꯎ ꯂꯣꯏꯅꯅ ꯃꯊꯧ ꯃꯁꯛ ꯈꯪꯗꯕ ꯏꯖꯨꯀꯦꯁꯟ ꯀꯃꯤꯁꯅꯔ ꯗꯤꯔꯦꯛꯇꯔ ꯁꯤꯟꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯏꯝꯐꯥꯜ ꯀꯣꯂꯦꯖꯇ 5ꯁꯨꯕ ꯁꯦꯃꯤꯁꯇꯔ ꯇꯝꯂꯤꯕꯤ ꯃꯍꯩꯔꯣꯏ ꯖꯅꯠ ꯂꯥꯏꯁ꯭ꯔꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯃꯅꯤꯄꯨꯔ NEP 2020 ꯆꯠꯅꯔꯕꯁꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯁꯤꯅ 4ꯁꯨꯕ ꯆꯍꯤ ꯑꯟꯗꯔ ꯒ꯭ꯔꯦꯖꯨꯑꯦꯠ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯕꯒꯤ ꯃꯥꯌꯣꯛꯇ ꯉꯁꯤ ꯏꯝꯐꯥꯜ ꯀꯣꯂꯦꯖꯀꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯀꯣꯂꯦꯖ ꯒꯦꯠ ꯃꯃꯥꯡꯗ ꯈꯣꯜꯂꯥꯎ ꯂꯥꯎꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯕ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯖꯅꯠ ꯂꯥꯏꯁ꯭ꯔꯝꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯄꯨꯟꯁꯤ ꯀꯟꯕꯤꯌꯨ ꯂꯝꯗꯝ ꯑꯁꯤꯗ NEP ꯆꯠꯅꯗꯨꯅ 4ꯁꯨꯕ ꯆꯍꯤꯒꯤ ꯗꯤꯒ꯭ꯔꯤ ꯀꯣꯔꯁ ꯑꯁꯤ ꯆꯠꯅꯔꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯒ꯭ꯔꯦꯖꯨꯑꯦꯠꯀꯤ ꯑꯔꯣꯏꯕ ꯁꯔꯨꯛ ꯑꯣꯏꯒꯗꯧꯔꯤꯕ 4ꯁꯨꯕ ꯆꯍꯤ ꯑꯁꯤ ꯇꯝꯕ ꯌꯥꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤꯅ ꯀꯔꯝꯕꯅꯣ ꯍꯥꯏꯕ ꯂꯩꯕꯥꯛ ꯑꯁꯤꯅ ꯃꯍꯩꯔꯣꯏꯁꯤꯡꯗ ꯈꯪꯍꯟꯗ꯭ꯔꯤ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛ ꯀꯣꯂꯦꯖ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯑꯆꯧꯕ ꯆꯃꯝꯅꯕ ꯑꯃ ꯂꯩꯔꯤ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯅꯤꯡꯊꯤꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯤꯕ ꯉꯝꯂꯣꯏꯗꯕ ꯑꯣꯖꯥꯁꯤꯡꯅ ꯃꯁꯥꯅ ꯈꯪꯅ ꯑꯣꯖꯥꯒꯤ ꯐꯝꯗꯒꯤ ꯂꯥꯞꯊꯣꯛꯄꯤꯈꯣ ꯂꯣꯏꯅꯅ ꯃꯍꯩꯔꯣꯏꯁꯤꯡꯅ 3ꯁꯨꯕ ꯁꯦꯃꯤꯁꯇꯔ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ 4ꯁꯨꯕ ꯆꯍꯤꯒꯤ ꯇꯝꯐꯝ ꯃꯍꯩꯁꯪ ꯍꯥꯡꯗꯣꯛꯄꯤꯌꯨ ꯃꯁꯤ ꯉꯝꯗꯕ ꯇꯥꯔꯕꯗꯤ ꯏꯖꯨꯀꯦꯁꯟ ꯗꯤꯔꯦꯛꯇꯔ ꯀꯃꯤꯁꯅꯔ ꯁꯤꯟꯗꯣꯛꯇꯨꯅ ꯃꯊꯧ ꯃꯁꯛ ꯈꯪꯕ ꯃꯤꯑꯣꯏ ꯑꯣꯏꯅ ꯍꯥꯞꯄꯤꯌꯨ ꯀꯔꯤꯒꯨꯝꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯊꯝꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯑꯣꯟꯊꯣꯛꯇꯕ ꯊꯣꯛꯂꯕꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯉꯁꯤ ꯈꯣꯡꯖꯪ ꯑꯗꯨꯗ ꯃꯍꯩꯔꯣꯏꯁꯤꯡꯅ ꯑꯦꯀꯥꯗꯦꯃꯤꯛ ꯀꯦꯔꯤꯌꯔ ꯃꯥꯡꯍꯟꯕ ꯌꯥꯔꯣꯏ ꯁ꯭ꯇꯦꯠ ꯑꯁꯤꯗ NEP 2020 ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯍꯟꯕ ꯉꯝꯗꯕ ꯏꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯐꯝ ꯊꯥꯗꯣꯛꯎ ꯃꯊꯧ ꯃꯁꯛ ꯈꯪꯗꯕ ꯀꯃꯤꯁꯅꯔ ꯗꯤꯔꯦꯛꯇꯔ ꯁꯤꯟꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯕ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯕꯒ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯍꯩ ꯀꯌꯥ ꯏꯕ ꯄ꯭ꯂꯦ ꯀꯥꯔꯗ ꯀꯌꯥꯁꯨ ꯁꯤꯖꯤꯟꯅꯈꯤ ꯂꯩꯉꯥꯛꯅ ꯇꯣꯂꯣꯞ ꯄꯤꯔꯒ ꯊꯝꯂꯤꯕ ꯑꯣꯖꯥꯁꯤꯡ ꯆꯥꯡ ꯅꯥꯏꯅ ꯀꯥꯔꯛꯇ꯭ꯔꯕꯗꯤ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯁꯣꯡꯇ꯭ꯔꯝ ꯗꯥꯡꯁꯥꯋꯥ ꯏꯔꯥꯡꯒꯤ ꯃꯇꯝꯗ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯤꯡ ꯆꯥꯡ ꯅꯥꯏꯅ ꯀꯥꯔꯛꯈꯤꯗꯕ ꯍꯛꯆꯤꯟꯅ ꯂꯧꯔꯨꯗꯦ ꯕꯐꯔ ꯖꯣꯟꯁꯨ ꯅꯠꯇꯕ ꯍꯩꯀꯛ ꯄꯣꯛꯄꯤꯗ ꯂꯩꯕ ꯃꯤꯁꯟ ꯕ꯭ꯂꯥꯏꯟ ꯁ꯭ꯀꯨꯜꯗ ꯂꯩꯉꯥꯛꯅ ꯇꯣꯂꯣꯞ ꯄꯤꯗꯨꯅ ꯊꯝꯂꯤꯕ ꯑꯣꯖꯥ 19 ꯑꯃꯗꯤ ꯅꯟ ꯇꯤꯆꯤꯡ ꯁ꯭ꯇꯥꯐ 5ꯅ ꯃꯁꯥꯒꯤ ꯃꯊꯧ ꯇꯧꯗꯅ ꯂꯦꯝꯅ ꯇꯣꯂꯣꯞ ꯈꯛ ꯂꯧꯔꯤꯕ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯂꯒꯅꯤ ꯍꯥꯏꯅ ꯃꯔꯤꯡ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯁꯣꯡꯇ꯭ꯔꯝ ꯗꯥꯡꯁꯥꯋꯥꯅ ꯆꯦꯛꯁꯤꯟ ꯋꯥꯔꯣꯜ ꯊꯝꯂꯛꯂꯤ
Manipur Press Club ki Thangjing Hall da pangthokkiba pawgi mafam amada songtramna pawmisingda hai Kaching District ki Haikakpokpi hariba mafam asi buffer zone natte mafam asida lairiba Mission Blind School asida punna blind student kuntraga nithoina mahai tamli School asigi lairiba oja kunnithoi ki manungda 16 da school chang naina karaktaba makhoi 16 gi manungda oja mapanna chang naina session hobadagi amuk fawba laklambagi record leiramdre teaching staff amadi non-teaching staff ki lairiba staff taret ki manungda anikhak school karamba thengnare teaching amadi non-teaching staff sing asi Imphal Palel Kaching amadi anakpa mafam singdagi su yauri Manipur gi irang asna maram oiraga kumja English sing ani kunhumdoi amadi English sing ani kunmari da thoidokna mityeng changsan khide adubu mahiroi kunthani thoigi damak appoint tawkiba oja Kungani thoina leingak ki thagi tolop khakta yenglaga mathau toramba haibasimak yamna laibak thibani Marine Students Union na mathau masak khangdaba oja amadi staff singi mathakta maming puthoktuda khongoi nadringai isa gi thabak ningthina tawbiyu masida leingakna education Department ki authority na su ahenba midyeng changbiyu kariguma makha tana union asigi wafam sing thaoidaba tarabadi All Naga Students Association Manipur Amsa gasu khutsam naraga agitation changsilakani haina makha tana fongdokhi Hena Mei gi Asiba Hakchng tara lamhangda taduna sa uchek singna chaduna leiba du nungaitabadagi Mei Thakhre Mamang tha January 18 tagi hauraga February 3 fawba Kamjong District amasung Kabo Tampak ani gi lonaba mafamda leiba Manipur Yawol Lanmi singi base camp amada Hena Mei amadi Indian Army gi kangbuna January 18 ta attack tawduna maikai animakta akan maongda khutthoknaba leikitraba Hena Mei gi Lanmi sing adugi Hakchang lamhangda taduna sa uchek singna chaduna leiba adu yengba nungaitabadagi Manipur gi apunma Yawol Lanmi sing ngasi Asiba Hakchng sing adu Mei Thadokpagi thabak paikhatkre hairi Pauche asina thajaba yaba pawgi matung ina Manipur gi Yawoloi singna handuna nongmai kapada Hena Mei amadi makhoiga chanminariba Lanmi singgi Asiba Hakchng lamhangda pat pumduna taduna leiba lamlakki sa uchek singna setuna chaba amadi pat pumbadagi manam namthirakpadagi Manipur gi Yawoloi singna ngarang Asiba Hakchng sing adu khomjinduna Mei Thakhre hairi Numit kayani chupna khutthokna khiba aduda nongmai maruna panbadagi soktuna lanfamdagi chenkraba matung chatpa ngamdabadagi sikhiba Hena Mei gi lanmi kayagi Hakchang haujiksu lambigi mafam kayada taduna leiri hairiba mafam sing adu nakal animaki lanmi singna changsinbada khudongchadaba mafam oibana Hakchang sing adu lauthokpa ngamdana leirekhibine hairi Pausna makha taribadi khutthokna khiba thodok aduda leikidraba Hena Mei amadi makhoiga chatminaba sing asi Pausna makha taribadi khutthokna khiba thodok aduda leikidraba Hena Mei amadi makhoiga chatminaba singi Asiba Hakchng yankhairom loop asigi lanmi singna khomjinbaga loinana Kabo Tampaki Tungcho haina khangnaba Tokyo khunda ngasi nongmanini gi mamangda fumjinkhre hairi loinana makha tana Hena Mei amadi makhoibu yokhatliba singna Manipur gi Yawol Lanmi singi mathakta landana ba aronba thorang kaya paikhatli loinana Manipur gi apunba Yawoloi singna su lanfam adu mayoknana ba haujiksu sem saduna leinari maram aduna matam amma hektada maikai animakta khutthoknaba yai haina thajanari Thokliba lan asidi loikigani aikhogi naharol singna sizinariba mayai kaba nisa singdi maru fangna muthatpa ngamdana leihoragani ibem pisak Lamdam asida thokliba lan asidi loikigani adubu inkhalakliba tunggi yumbirel oigadawriba aikhogi naharol singdi mayai kaba nisa sizinabadi maru fangna muthatpa ngamdana leihoragani haina Kanglei Peoples Against Narcotic and Psychotropic Substance Kanglei Panas ki President Elangbam ibem pisak leimana fongdokre wafam asingasi Kanglei Peoples Against Narcotic and Psychotropic Substance Kanglei Panas lingkhatkibagi ahumlak suba mapok kumongi thoram amada Manipur Press Club ki Loktak Hall da pangthokkiba thoram aduda mari leinana fongdokkibani thoram aduda Kanglei Panas ki President Elangbam ibem pisak leima Manipur University ki Assistant Professor Dr. Naram Sanatomba Maitei Kanglei Khalei Siluk ki President Suraisam Dilip Maitei ULOM ki President Yunglembam Anil Maitei UMPC Manipur ki Vice President MP Israudin amadi Fesok ki President Kanguzam Amarjina athoiba mitungmen oina saruk yaki thoram aduga mari leinana Elangbam ibem pisak leimana makha tana fongdokhibada Kanglei Panas hairiba loop asi lingkhatkibagi maruoiba pandamdi lamdam asida inkhalakliba naharol kaya nisagi ipakta tawduna leiriba amadi drug chaba amadi yonbagi masing nongmagi ising ichawgum hengalakliba asi thingduna maru changba lamdam amo ohenaba hotnabani loop asi amadagi makhada nisa thingbagi thabak kaya chathaduna laki adum oinamak Manipurda
ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗ ꯆꯪꯗꯨꯅ ꯅꯤꯁꯥ ꯊꯤꯡꯕꯗꯨ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯃ ꯊꯣꯔꯛꯄ ꯃꯔꯝꯅ ꯃꯇꯝ ꯈꯔ ꯑꯁꯤ ꯅꯤꯁꯥ ꯊꯤꯡꯕꯒꯤ ꯊꯕꯛ ꯂꯦꯞꯂꯨꯔꯕꯁꯨ ꯃꯈꯥ ꯇꯥꯅ ꯂꯨꯞ ꯑꯁꯤꯅ ꯅꯤꯁꯥ ꯊꯤꯡꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤꯒꯅꯤ꯫ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯅ ꯀꯨꯝꯖꯥ ꯏꯪ 2019ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃꯗꯤ ꯅꯣꯡꯃ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯂꯝꯗꯝ ꯑꯁꯤꯗ ꯅꯣꯡꯃ ꯀꯥꯡꯗꯅ ꯅꯤꯁꯥ ꯆꯥꯕ ꯑꯃꯗꯤ ꯌꯣꯟꯕ ꯍꯦꯟꯒꯠꯂꯛꯂꯤꯕ ꯑꯁꯤꯗꯤ ꯊꯤꯡꯕꯗ ꯃꯇꯝ ꯀꯌꯥ ꯆꯪꯗꯨꯅ ꯂꯩꯍꯧꯔꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯂꯝꯗꯝ ꯑꯁꯤꯗ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯀ꯭ꯔꯣꯔ 2 ꯔꯣꯝꯒꯤ WY ꯇꯦꯕ꯭ꯂꯦꯠ ꯐꯥꯔꯦ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯑꯃꯗꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯇꯤꯝ ꯑꯃꯅ ꯉꯔꯥꯡ ꯃ꯭ꯌꯥꯟꯃꯥꯔꯒ ꯇꯥꯏꯅꯅ ꯂꯩꯔꯤꯕ ꯃꯣꯔꯦ ꯒꯦꯠ ꯅꯝꯕꯔ 1ꯗꯒꯤ ꯆꯥꯎꯔꯥꯛꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 2 ꯔꯣꯝꯒꯤ ꯃꯃꯜ ꯑꯣꯏꯒꯗꯕ ꯃꯁꯤꯡ ꯌꯥꯝꯂꯕ "ꯋꯥꯔꯜ ꯏꯖ ꯌꯣꯔꯁ" WY ꯇꯦꯕ꯭ꯂꯦꯠꯁꯤꯡꯒ ꯀꯣꯟꯅꯅ ꯀꯨꯀꯤ ꯃꯆꯥ ꯑꯃ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯃ꯭ꯌꯥꯟꯃꯥꯔꯗ ꯁꯨꯡꯕ WY ꯗ꯭ꯔꯒꯁꯤꯡ ꯑꯁꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯣꯡꯗꯥ ꯚꯤꯂꯦꯖꯇꯒꯤ ꯖꯝꯈꯂꯨꯟ ꯚꯥꯏꯇꯦ ꯆꯍꯤ 90 ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯆꯥꯎꯔꯥꯛꯅ KG 1.5 ꯔꯣꯝ ꯇꯥꯕ ꯄꯦꯀꯦꯠ 8ꯇ ꯍꯥꯞꯂꯒ ꯄꯨꯔꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯣꯔꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯃꯣꯔꯦ ꯒꯦꯠ ꯅꯝꯕꯔ 1ꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯆꯦꯛ ꯄꯣꯁꯠꯇ ꯃꯈꯣꯡ 4 ꯄꯥꯟꯕ ꯒꯥꯔꯤ ꯑꯃꯗ ꯂꯥꯛꯄ ꯃꯤꯑꯣꯏ ꯑꯁꯤꯒ ꯀꯣꯟꯅꯅ ꯗ꯭ꯔꯒꯁꯤꯡ ꯑꯁꯤ ꯐꯥꯒꯠꯄ ꯉꯝꯈꯤꯕꯅꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯗ꯭ꯔꯒꯁꯤꯡ ꯑꯗꯨ ꯃꯣꯔꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯃꯈꯥ ꯇꯥꯕ ꯊꯕꯛ ꯄꯥꯏꯈꯠꯅꯕ ꯁꯤꯟꯅꯈ꯭ꯔꯦ꯫ ꯄꯟꯕ ꯌꯥꯕꯗꯤ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗꯁꯨ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯑꯄꯨꯟꯕ ꯇꯤꯝ ꯑꯃꯅ ꯃꯣꯔꯦꯒꯤ ꯃꯐꯝ ꯀꯌꯥꯗ ꯁꯔꯆ ꯑꯣꯄꯔꯦꯁꯟꯒꯤ ꯊꯕꯛ ꯆꯠꯊꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯥꯂꯣꯝ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯁꯤꯡꯅ ꯋꯥꯀꯠ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯁꯤꯑꯦꯝ ꯌꯥꯎꯅ ꯂꯩꯉꯥꯛꯄꯁꯤꯡ ꯐꯝ ꯊꯥꯗꯣꯛꯀꯗꯕꯅꯤ ꯃꯩꯔꯥ ꯄꯥꯏꯕꯤ꯫ ꯃꯃꯥꯡ ꯆꯍꯤꯒꯤ ꯗꯤꯁꯦꯝꯕꯔ 13ꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯩꯔꯣꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯁꯦꯂꯨꯡꯐꯝ ꯍꯥꯏ ꯁ꯭ꯀꯨꯜ ꯃꯅꯥꯛꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯈꯨꯜ ꯉꯥꯛꯄ ꯃꯍꯩꯔꯣꯏ ꯑꯃ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕ ꯑꯃꯗꯤ ꯑꯇꯩꯅ ꯐꯥꯖꯤꯟꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯃꯥꯂꯣꯝ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯁꯤꯟꯗꯨꯅ ꯃꯥꯂꯣꯝ ꯇꯨꯂꯤꯍꯜ ꯀꯣꯔꯥꯄꯨꯡ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯋꯥꯀꯠ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯋꯥꯀꯠ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯃꯥꯂꯣꯝ ꯇꯨꯂꯤꯍꯜ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯀꯌꯦꯟꯄꯥꯏꯕꯝ ꯑꯅꯤꯇꯥꯅ ꯐꯣꯡꯗꯣꯔꯛꯄꯗ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏ ꯍꯥꯠꯄ ꯑꯃꯗꯤ ꯈꯨꯜ ꯉꯥꯛꯄ ꯐꯥꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯃꯥꯌꯣꯛꯇ ꯃꯥꯂꯣꯝ ꯑꯄꯨꯟꯕꯒꯤ ꯑꯣꯏꯅ ꯋꯥꯀꯠ ꯈꯣꯡꯖꯪ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯀꯨꯝꯖꯥ ꯏꯪ 2019ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯀꯨꯀꯤ ꯂꯥꯜ ꯑꯁꯤꯗ ꯈꯨꯜ ꯉꯥꯛꯄ ꯏꯆꯥꯁꯤꯡꯅ ꯉꯁꯤ ꯐꯥꯎꯕ ꯉꯥꯛꯇꯨꯅ ꯂꯥꯛꯄꯅꯤ꯫ ꯈꯨꯜ ꯉꯥꯛꯄ ꯏꯆꯥꯁꯤꯡ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯉꯁꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ? ꯃꯍꯥꯛꯅ ꯍꯥꯏ꯫ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯅ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯨꯜ ꯉꯥꯛꯄ ꯃꯍꯩꯔꯣꯏ ꯍꯥꯠꯄ ꯑꯁꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ꯫ ꯈꯨꯜ ꯉꯥꯛꯄ ꯍꯥꯠꯄꯗ ꯆꯦꯟꯅꯕ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣ ꯊꯕꯛꯇꯒꯤ ꯂꯧꯊꯣꯛꯀꯗꯕꯅꯤ ꯑꯃꯗꯤ ꯈꯨꯜ ꯉꯥꯛꯄ ꯍꯥꯠꯄꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ SP ꯑꯣꯏꯔꯝꯕ ꯑꯊꯨꯕ ꯃꯇꯝꯗ ꯆꯨꯔꯆꯥꯟꯄꯨꯔ ꯅꯠꯇ꯭ꯔꯒ ꯀꯥꯡꯄꯣꯛꯄꯤꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯒꯗꯕꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯊꯝꯂꯤꯕ ꯑꯐꯁꯄꯥ ꯂꯧꯊꯣꯛꯀꯗꯕꯅꯤ꯫ ꯂꯣꯏꯅꯅ ꯃꯇꯤꯛ ꯆꯥꯗꯕ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯐꯝ ꯊꯥꯗꯣꯛꯀꯗꯕꯅꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯈꯥ ꯇꯥꯕꯗ ꯂꯩꯕ ꯂꯨꯆꯤꯡꯕꯁꯤꯡꯁꯨ ꯐꯝ ꯊꯥꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯂꯩꯉꯥꯛꯅ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯃꯁꯛ ꯈꯪꯗꯅ ꯑꯣꯠ ꯅꯩꯗꯨꯅ ꯊꯝꯕ ꯌꯥꯅꯤꯡꯗꯦ꯫ ꯃꯈꯥ ꯇꯥꯅ ꯈꯨꯜ ꯉꯥꯛꯄ ꯐꯥꯕ ꯌꯥꯔꯣꯏ ꯑꯃꯗꯤ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯊꯨꯕꯗ ꯄꯨꯔꯛꯇꯨꯅ ꯏꯪ ꯇꯞꯄ ꯍꯟꯖꯤꯜꯍꯜꯂꯨ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯋꯥꯀꯠ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯅ ꯃꯍꯩꯔꯣꯏ ꯍꯥꯠꯄ ꯌꯥꯅꯤꯡꯗꯦ, ꯈꯨꯜ ꯉꯥꯛꯄ ꯐꯥꯕ ꯌꯥꯔꯣꯏ, ꯊꯧꯕꯥꯜ SP ꯆꯨꯔꯆꯥꯟꯄꯨꯔ ꯅꯠꯇ꯭ꯔꯒ ꯀꯥꯡꯄꯣꯛꯄꯤꯗ ꯈꯨꯗꯛꯇ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯒꯗꯕꯅꯤ, ꯈꯨꯜ ꯉꯥꯛꯄ ꯍꯥꯠꯄꯗ ꯆꯦꯟꯅꯕ ꯃꯊꯧꯅꯥ ꯐꯕ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯁꯤꯡ ꯊꯕꯛꯇꯒꯤ ꯈꯨꯗꯛꯇ ꯂꯧꯊꯣꯛꯎ, ꯃꯅꯤꯄꯨꯔꯗꯒꯤ ꯑꯐꯁꯄꯥ ꯂꯧꯊꯣꯛꯎ ꯍꯥꯏꯕꯅꯆꯤꯡꯕ ꯈꯣꯜꯂꯥꯎꯁꯤꯡ ꯂꯥꯎꯈꯤ꯫ ꯀꯤꯗꯅꯦꯞ ꯇꯧꯈꯤꯕ ꯅꯟ ꯂꯣꯀꯦꯜ 2 ꯀꯟꯕ ꯉꯝꯂꯦ꯫ ꯃꯈꯣꯏꯕꯨ ꯐꯥꯖꯤꯜꯂꯝꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯄꯨꯂꯤꯁꯅ ꯐꯥꯔꯦ꯫ ꯁꯦꯜꯒꯤ ꯗꯤꯃꯥꯟꯗꯒ ꯃꯔꯤ ꯂꯩꯅꯅ ꯐꯥꯗꯨꯅ ꯄꯨꯈꯤꯕ ꯅꯟ ꯂꯣꯀꯦꯜ 2 ꯄꯨꯂꯤꯁꯅ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟꯗ ꯀꯟꯕ ꯉꯝꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ 2 ꯑꯗꯨꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯕ ꯃꯤꯑꯣꯏ ꯑꯃ ꯄꯨꯂꯤꯁꯅ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯄꯨꯂꯤꯁꯀꯤ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯊꯥ ꯑꯁꯤꯒꯤ 5ꯗ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯩꯉꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯀꯥꯏꯔꯪ ꯍꯩꯉꯥꯡꯈꯣꯡ ꯑꯦꯔꯤꯌꯥꯗ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟꯗ ꯅꯟ ꯂꯣꯀꯦꯜ 2 ꯐꯥꯕꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯑꯗꯨ ꯐꯥꯒꯠꯄ ꯉꯝꯈꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ MD ꯑꯟꯋꯔ ꯍꯨꯏꯁꯟ ꯆꯍꯤ 94 ꯀꯧꯏ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯀꯟꯕ ꯉꯝꯈ꯭ꯔꯕ ꯅꯟ ꯂꯣꯀꯦꯜ 2 ꯑꯗꯨꯗꯤ ꯑꯁꯥꯝꯒꯤ ꯒꯥꯁꯕꯥꯔꯤꯗꯒꯤ ꯃꯣꯟꯇꯨ ꯁꯦꯛ ꯆꯍꯤ 10 ꯑꯃꯗꯤ ꯙꯨꯕ꯭ꯔꯤꯗꯒꯤ ꯔꯤꯇꯨ ꯃꯤꯅꯥ ꯆꯍꯤ 38 ꯀꯧꯏ꯫ ꯃꯈꯣꯏ ꯑꯅꯤ ꯏꯝꯐꯥꯜꯒꯤ ꯍꯠꯇꯥꯒꯤ ꯄꯕ꯭ꯂꯤꯛ ꯍꯣꯁꯄꯤꯇꯥꯜ ꯃꯅꯥꯛꯇꯒꯤ ꯀꯤꯗꯅꯦꯞ ꯇꯧꯗꯨꯅ ꯄꯨꯈꯤꯕꯅꯤ ꯍꯥꯏꯔꯤ꯫